Housing Power Maru Powder, Power Amati account Kinatana Atopa Department Amatada, employees re-engage the Wapam Late Hina Chief Minister na Fongdokre. Amasong Kangrup Masil Gimarekta Nusinata Navasila Pokudimak Puna Tengna Ministry Hina Amukogi President Devana Apil Chokre. Kurumjari, Miyang Tabidi Papunamapu Taram na Oxabagalwena, Marueva Pau, Sandong na Pizari. Power Amadi account Kinatana Atopa Department Amatada, employees re-engage the Wigi Wafam Laitre Hina Chief Minister N. Birenangasi, Star Kwesenda MLA KH Joykisana Hanglapa, Wahangi Pakumda Fongdokre. Chief Minister Makatana, Power the re-engage Toriba Asi, technical Oeba Maramna, Mi Sinbinaba Laitabadagini. Account gisu minyoi amana hekta tawbada kudong sa dabakaya mayok nagadabalay. Piba masudagi tangay fadana re-engage tawbuni saliba sahi asigi December thagi matungdadi re-engage ki wapa masi thamdana ba sarkar asina honari haiki. Koi government gi ba stand me am clearly logre koi cabinet decision log me am log thokre. Re-engage na tawra satpasina anoba officers singi madugi promotion avenue leijaba khosab thabak tawning magi interest hatpa magi ka kanogi promotion gi avenue thingjan bi base part human right violation gi marak ta boxing bagan adu masugum maji kumna khana kana yaringe de ko engage sorgum si engage sorgum sena loina tawrakanda ayam loi lokokre yamong hra jane hana giles adu hojik lai ba si khara dangai re list honorable na yobi da power gi se khras kano weba khar technical weba adu koi no hoji koi system ma tawjari power technical weba posting si se account ge account ji mi da tak phang de ge mai ge haro ta long na ta phang da ba sugum ba se koina hoji extend tawjari ba ya da extend tawjari ba kangbu khras moi training pe hal ana koi latest si ki tangai fa ne engage na ta to je December bhau si bhau gang di technically ya da ba sing atai di generally dem ta to roi haina koi le pre taw su to roi adu power gi technical oiba power gumba dagi even accountancy gumba da kari gumna tai sada ba khara mi hex mi ne ba leite ba yawe adu gumba da khara tawje bani ena thamjabi MLA AK Mirabaina Star Kwesenda Hankiba Wahangda Housing Nupi gi mathakta Sathakiba crime singasi masing yamna yamle report ki matung ina numit tare ni khudingi Nupi gi mathakta crime sathari haibak takle crime toba mi singi mathakta charak pi kiba kaya leikhrebage fast track court se district tara talukta lehanba yabra hangki Chief Minister N. Birena Nupi da sathariba crime singi oina sada Mauda di faraga action lokhatkre Senapati da Nupi masa ama izat manghalaga hatna bahona rambada senabani haiba miyoi ama fagalaba matungda maral leramdabadagi thadokre maraleba miyoi adu fagatna bahona ri haiki thodok sing asi hogalat diba naha amadi miyamgi wakhalwalda aran kaya yawbugi khudamni Fast track court ama hangdokle makhataba district singda hangdokpa yabra haibadu khanagani haiki hexma ina crime si da Nupi gi crime na senaba ayamba accusing ekoi farga magi legal course ayam lowe 90% 99% of them koi phabung sunga me farga su lowe moi due course of time hari ban Nupi sing the satrak crime si henman gare hojik lai riba cyber ki khangde kari ki electronics ki kari nano ekoi gi youth sing si da ekoi gi mi sing da moral si mangtharakpa masan masa mase masa khangak ta bugum gi pot si hankal ai have si madugi mayam gi voice star matung lai koi immediately fast track court Nupi da sathaba crime gi damta khoi khanana laiba state segi financial condition ama anywhere ga sumasi gi tawdu ya de ko haidane khoi court hangaga thabak tawba honjari sini Ngasi assembly da demand number kuntraga taruk minor irrigation demand number kuntraga ni toy public health engineering demand number ni fuga ni toy state academy of training amadi demand number ni fuga tarukta science and technology gi matang da demand discussion sathaki traffic police ta nongmai pahan naba thaurang leire haina home gi sarsu puliba chief minister N. Birena ngasi question award MLA ke Ranjit ki mahut sinduna MLA ke Joykisana hangba wahangi pakumda chief minister na
Traffic Police ta anova SP ama hapkhaba matungda additional SP ani DSP ama Inspector ama SI taret ASI taraga manga Head Constable tara Police Constable Marifuga Mathoi Leire Traffic Police ta status sigi Traffic Management yauna Greater Imphal area da mathau tawnana ba power sijanai Makoin FIR lobudi yade haiki Sarkar ge Medical College amade hospital da tongan ba test kaya lemna test tawnaba gi thorang lai haina Health Minister L Jayant Kumar ngasi MLA Suresh Kumar na question award pukalapa wahang amagi pakunda fongdokrai 0 hour ki matamda MLA case joikesana RD and PR ki staff ama Deputy Secretary ki kada phuki hariba asi laibak thibani makhatana asigumba thohaning de haiki Kangrup Masel ki marakta nungsinatana silak pakhudimak punna thengna minasi haina amuko ki President Devanangasi Kunsuba Manipur Integrity Day ki tharumda appeal tokrai ngasi All Manipur United Club Organization amukona sinduna Kunsuba Manipur Integrity Day ki tharum angan ba ayukta ki hauna polo ground manakta leiba integrity pillar da tongan ba Kangrup ki lusingba singa saruk yaduna leisu katun ikai khumnaki Tharam aduda amukogi President PS Devan Sarmana makhatana haikibada lising masama pan maudar taret ki August ki tang marida haungnaruba tauduna Manipur ki apun bi saktam kaibe yaroi haiduna miyoi lak manga henbana satkiba khongsat adubu amukona sahi khuding ki August ki tang marida Manipur Integrity Day haina pangthoktuna lakli haiki Kanglup mayam chingchen nungsinana mayam gi wa tanaba mayam gi comment pinaba lai kale katminaba adagi di kanagumba gi awana tare aikhoi mayam punna changjan minadana aikhoi loimak thabak tawminari Manipur imagi damakta aduna Manipur lairiba Kanglup khudi makna ai gi haiba wakhalon thado ganda aikhoi Manipuri gi amato aina aikhoi khongpham chetna le minasi adu Manipur kaina na ba honarakpa tongan ba maikai dagi pirakpa sapusing aikhoi punna thengna minasi haiba paujel simasu ngasi pijari Mapung waiba tharam amukona sinduna MDU holda pangthokle tharam aduda civil society organization gi lusingba singna saruk yari Masing yamlaba miyamna sandian chongda leba agriculture department da angan ayukta gi hauna har launa bagi token loba lakna kre police na miyam adu control tauna ba hona bada awa ba kudung sa da bakaya mayuk na kre har launa bagi damak token loba lakpa miyu singna district singda Mari Lainaba official Singi Kuthangda Har Yantok Haningi Haiki Head Office Tagi Tokal Lauraga Lamfield Dagi Har Amuk Law Bahibasi Laumi Sing the Awaba Ama Mayuk Nahale Haina Tokal Lawa Lakpa Tungan Bamiu Singna Wafum Kaya ISTB News Star Fondoraki Akogi Department Agriculture Department Asida Ikona Har Lawa Lapaki Miam Tinba Asi Miam Gi Pen Daba Mayam Malay Maramaduna Akogi District Chalaga Har Jinse Pangan Bio Haiduna, I go media gi Mapunda Paujan Pizeri. Tamada, Asila and Hire, Asina, Maka, Mandira Metala Hire, hard Adam Blake to Sapangi, Masi Awabasicona, Manipur government, district Piba, or my Kendra MLA to the Behembergadi, Awabasiconi, Akapartaki, Awabasi, one of a government, Mesama, Yamtula Kapio. How you see that? Cano Hargi Libise. Kadora, si head office da, lawyer Manipur go no yella to the Masi Mama Sarkle MLA sing to the Kadoyaba. Torugati, Mayam Jishman Wanderer, City of the Miamjam Wabi Haleva. Eslemidang Narangan Hargawaban and Loyana Lawe, Ado Nasio over Tabu Amapo Locote, Adoga, Anova Sakana. Masih apa tabu ama on top deh masih Manipur Pazada awal baca ting pi baca Manipur sekarang pi bani hai na lawe. Aku isi nahan cula nahan sopi deh ngasih cula iu si amat damak lebi centok cincin tau nak isi loe deh. Aku hal hai berposi aku isi jangan nak berpola. Darkar oi beda damak telau belak bani. Moi official moi nak tahu ke hai betul tadi. Kendra Wise makai singji public city jalan ke biar mamam terus thungne Tokyo pada asika wa bakok nana ba moi na sida ai esi manang da phamda le ra mi ba sumai nang ngohan bro ngasi ki nomita har bi da bata ri khoi chi tre khoi jang gani thana do ri banglo manang da sakadi khoi
Manipur Fire Service ki post sa Manipur mari ki DPC ki fal athuba matam da haidok trabadi khongjang sangsilagani haina All Manipur Fire Service Candidate Guardian Association na thadorak pocherol amana khangalakle hauji pawgi maraktan aten ma break amatang laminasi. Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkom. Jerome Hotel, Palace Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazaar, India, near Nepali Mandir. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Break itungda makhataba paw sing pizari. High Court Bar Association ki website amangasi High Court Manipur ki acting Chief Justice and Courtesan hangdokre. Thoramadu the High Court ki Justice K.S. Novin, Advocate General N. Kumarjit, High Court Bar Association ki President K.S. Binoy Kumar Susarup Yaki, Acting Chief Justice and Courtesana Department Kudimak Digital Ontopagi Sarukama Oina website asi Hangdopani Haiki. But seminars how it actually works, how to operate computer, how to file machine mechanism, basic, especially the young lawyers or not who have recently joined the bar, they are well equipped. Apagi generation, the computer is a new thing. It was never part of our education system. To that extent, we are also willing to extend our support from the High Court. If necessary, we can have routine training program every week, batch by guest commonly, every lawyer, attend over. I think 10 by 10, say 10, 20 batch over. And this to people, Saturday, we can have a session for 1 or 2 hours training program so that we know. Ising isaw na maram oduna kang dagi sandokpa yaba laina singdagi ngakthok naba BJP Khetrigao Mandal amadi District Malaria Officer Imphal Iska kusam naduna ngasi Khetrigao kendagi mafam singda kang hida kapthokpa hokre. Tharamadu da kendagi MLA N Indrajit Susarup yaki makhata na thabak asi paikhet khigani masida miyam na mateng pangbiyo haina Indrajit na phongdorakle. Kang laina amala ko bigi koi Khetrigao kendagi mandal gamina na mati mailam singdu biraga ei kendra sida laina asidi kalong de makka masjid go mati mirela na ko laina sida ko na katang kan mga mong ngunta asidi ginu mitrawani chang na kendra sida nala gumba pataw ti mayam da ko ngasi kanga ka pa ngasi yaw jebni mayam gi sep tong de tani yang de makani aduna mayam su ko patient biraga kendra chile ko kudim pu ko sep tong de makta machi tabak si taw de aduna ko aham kum da mani ni mayam da pin tok Sugunu lambida lairiba mahisang kayagi mahiro sinangasi KSA na sangsileba khongjang sagwatuna tongan tongan mafam singda khongjang sangsin kray. State Institute of Rural Development ki Director K.I. Syam Sundorna, Department of Sigi Assistant Professor Dr. Somarendra Bu,
फूखिबगी मरम सबचाना थिदोकलगा मटिक साबे एक्शन लौखतपियो हाइना सोमरेंद्रोगी लोइनबी सनाजाविना ngarang Manipur Press Club ta pawmisinga unabada phongdokre mana makhatana haikibada mamang thagi tang kunthrak ma thoida New Secretariat Building the Labor DRNPR gi Deputy Secretary gi kada Secretary Masamaka wari sanari ngaida thodok adu thokibani hairi Director gi mathong huktaba thodok adu thidoktuna sabsabe action lawkhatpiyo haiki Officer amana magi makhatana magi subordinate staff amabu phuba habase aina suya yada report amaneba mene action thuna lobby gi haraga khudakta suspend to bayari report amaneba si sisu to bidre adagi kari kamain to buno happy ki keno se akoi ki press ki thungda hai tare mayangi keno sida tawraga khangjaningi government ki side ta khoi akan ba pressure tawjaningi matik saba to hum thokpa thabak to biraga dandi pbu sina khon haijani Sara Henbagi Kongjang Sangsiliba Home Guard ki Taresuba face the Yariba Mule Singi Pibam Ngasi Rimski Medical Officer na Lampial OC Dinesh Kalwena na Yingsin Kray World Vision Manipurna Sinduna Tayal Kongbal Kuman Temleka de Laiba Isang Sogalaba Imung Yankai Marida Sana Taknaba Polem Kaya Mating Pankray Pradhan Somolata Tayal Kongbal Welfare Committee ki President Dizian Yauna Miyekana Sarup Yaki Amukana Miku Pradang Break Lominasi. Helping Hand Finance Service Pauna Bazar Amasung Brancing the Apikpa Sendoida Group Loan Pizeri Lobiu. Loina na Hausare Thama the Anirak Oiba Lottery Cum Tender Stop Payment Savings Scheme Lottery Power the Lak Mari Ahangba Share Kara Lady Yobiho. Phone number 0385205178 or 8974877505. Masidi Swara Jinge. 그리는 건 도대체 뭐지 그리 여기서 CD 요시는 있네 마치기 요시디 따따 디스코니네 어디 산악이 못 양는 신부야 안돼 Upon Fitness Center na Sinjaba Manipuri Prize Quality Chawba Competition 7 State Level Transformation Challenge 2017 Pangthok Cheragani Competition na si tha ahum gi manungda arumba yamna henba amadi yamna watpa miyosingna masagi normal weight ta thamduna chungfiral jab henba changdam naban tha ahum gi manungda hakchang su phawba aduga 1 lakh prize su phanghoba Upon Fitness Center for Better Health Society Amuka na makhataba pau kharaga pizari Patanjali Yoga Samiti ki co-founder Asarya Balkrishna ki mapo kumon ga mari lenana Bharat Swabhiman Trust Patanjali Yoga Samiti Manipur Mahila Samiti amadi Kisan Samiti Lausangkhong Youth Sports Club amasung Lausangkhong Village Development ka kusam naduna lamlai kendra gi manungsan ba Lausangkhong gi singu pangan bagi khubam gi akoibada medicinal plants sing thakre Kumbi Kendra ki malung sanba borayang bida handak ising isaw thokraba matungda angang kayada fugri thungba lokhuba amadi laihona singba torokpadagi angang kaya hospital da pukatuna laikan nakre hari sarkar gi mari lenaba department ke miyol singna borayang bida laktuna sandorakti ba lena layong asi mangjongna kari thaba lokhatpa yabage haibadu yangsin biyo haina lamdam adom gi miyamna mari lenaba singi poning singsilakle hauji roshilakpada maru eba paw amuk khana Power amadi account ki natana atopa department amatada employees sing re-engage tabagi wafam laitre han chief minister na phongdokre amasung kangru masal ki marakta nungsinata naba silakpa khudima punna thengna minasi haina amuko ki president devana appeal tawkre haji fabu ki ISTB na pizaba paw matang asta loijare miyeng kabiri ba mayam punna makwa makha na khurumjari